ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯕꯤꯔꯩ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯊꯧꯕ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯤꯃꯛ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯇꯣꯝꯕꯤꯔꯩ ꯑꯁꯤ ꯆꯥꯀꯣꯏ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯆꯥꯀꯣꯏ ꯆꯥꯗꯨꯅ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯕꯁꯤ ꯇꯣꯝꯕꯤꯔꯩ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯊꯧꯕꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯤ ꯃꯃꯥꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯌꯨꯛꯅꯤ, ꯂꯦꯝꯕꯤꯇꯣꯟ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯔꯩꯁꯨ ꯏꯃꯨꯡꯗꯒꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯝ ꯇꯩꯗꯨ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯝ ꯇꯩꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯣ ꯃꯀꯣꯏ ꯃꯥꯟꯅꯅ ꯇꯩꯕ ꯌꯥꯗ꯭ꯔꯣ? ꯅꯪꯁꯦ ꯊꯕꯛ ꯇꯧꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯨ ꯇꯥꯈꯤꯗ꯭ꯔꯦ." ꯂꯦꯝꯕꯤꯇꯣꯟ ꯂꯝ ꯇꯩꯔꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯗꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ: "ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯝꯁꯦ ꯏꯃꯥꯅ ꯑꯣꯏꯅ ꯇꯩꯒꯦꯒ ꯇꯩꯕꯤꯔꯨ ꯂꯥꯎꯗꯅ꯫ ꯍꯣ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯦ. ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯕꯗꯅꯦ ꯂꯩꯀꯥꯏꯗꯨꯗ ꯇꯣꯝꯕꯤꯔꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕ. ꯁꯣꯏꯗ꯭ꯔꯦ, ꯌꯥꯝ ꯍꯥꯏꯅꯔꯝꯃꯅꯤ. ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯁꯛꯁꯨ ꯐꯖꯕꯗꯁꯨ ꯅꯃꯥꯁꯦ ꯍꯥꯏꯅꯔꯝꯃꯅꯤ. ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯥꯟꯕꯤ ꯏꯃꯥ ꯅꯪꯁꯦ ꯐꯖꯩꯌꯦꯅ ꯍꯥꯏꯅꯔꯤꯕ. ꯍꯩ, ꯍꯧꯖꯤꯛꯇꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯊꯤꯕꯒꯤ ꯋꯥꯅꯤ. ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯩꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯃꯤ ꯂꯩꯄꯣꯠ ꯅꯠꯇꯦ. ꯑꯩꯗꯤ ꯅꯪꯒ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦꯗꯅ. ꯑꯩꯁꯦ ꯅꯅꯦ ꯁꯈꯤ ꯍꯣꯏꯗ ꯆꯠꯀꯗꯕꯅꯤ. ꯊꯦꯡꯈ꯭ꯔꯦ." "ꯏꯅꯦ ꯁꯈꯤ ꯍꯣꯏꯗ ꯀꯩꯗꯧꯕꯅꯣ? ꯏꯃꯥ, ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ. ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤ." "ꯀꯔꯤ ꯉꯥꯡꯅꯔꯤꯕ? ꯀꯔꯤ ꯉꯥꯡꯅꯔꯤꯅꯣꯕ?" "ꯍꯣ, ꯃꯥꯒꯤ ꯇꯣꯝꯕꯤꯔꯩꯁꯦ ꯃꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯄꯤꯖꯗ꯭ꯔ ꯃꯥꯜꯂꯦ. ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯧꯗꯣꯡ ꯁꯥꯗꯅ ꯆꯥꯛ ꯂꯨꯝꯕ ꯂꯥꯛꯑꯦꯅ ꯍꯥꯏꯅꯔꯤꯕ." "ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯅꯕ꯭ꯔꯥ? ꯍꯥꯏꯅꯩ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ. ꯈꯪꯏꯗꯅ ꯃꯣꯏꯅ ꯑꯗꯨꯝꯅꯒ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅꯕ ꯁꯥꯔꯗꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯂꯨꯝꯕ ꯆꯠꯀꯦ." ꯂꯦꯝꯕꯤꯇꯣꯟ ꯁꯧꯔꯥꯡꯅꯅ: "ꯏꯃꯥ, ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯅꯠꯇꯦ, ꯏꯃꯥꯕꯨ ꯏꯀꯥꯏꯕ ꯀꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯕ? ꯍꯩ, ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕꯕꯨ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯁꯨ ꯅꯠꯇꯕ ꯁꯤꯕꯨ. ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯀꯣꯛ ꯇꯧ. ꯑꯍꯜ ꯂꯃꯟ ꯌꯥꯝ ꯁꯥꯔꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯔꯩꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯇꯣꯝꯕꯤꯔꯩꯗꯨ ꯀꯅꯥꯒꯤꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯤ ꯍꯥꯏꯗꯅ ꯃꯅꯝ ꯅꯝꯗꯅ ꯊꯤꯔꯛꯄꯗ ꯂꯩꯃꯇꯣꯟ ꯍꯣꯏꯗ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯅꯝꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ: "ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯉꯥ ꯊꯣꯡꯕ ꯃꯅꯝꯅꯤꯅꯦ. ꯀꯩꯅꯣ, ꯃꯃꯥꯡ ꯊꯣꯡꯁꯤꯗꯤ ꯂꯣꯟꯒꯨꯝ ꯇꯧꯏꯅ ꯃꯣꯏꯒꯤꯁꯦ. ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡꯁꯤ ꯂꯣꯜꯂꯤꯕꯅꯦꯕ. ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯍꯦꯛꯇ ꯆꯪꯕ ꯍꯥꯏꯗꯨꯅꯤ." ꯇꯣꯝꯕꯤꯔꯩꯗꯨ ꯏꯀꯥꯏꯕꯒ ꯈꯪꯕꯤꯕ ꯅꯠꯇꯦ, ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯅꯣꯛꯁꯤꯟꯅꯗꯨꯅ: "ꯂꯩꯃꯇꯣꯟ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕꯔꯣ? ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯃꯅꯝ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ." ꯂꯩꯃꯇꯣꯟ ꯇꯣꯝꯕꯤꯔꯩꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤ ꯃꯥ ꯂꯥꯛꯀꯅꯤ ꯀꯤꯗꯅ ꯃꯃꯥꯡ ꯊꯣꯡꯒ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯂꯕꯅꯤ꯫ ꯂꯩꯃꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ: "ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯦꯅ ꯊꯣꯡꯉꯤꯌꯦ. ꯉꯥꯖꯥꯎꯒ ꯅꯠꯇꯦ, ꯉꯥ ꯃꯆꯥꯅꯤ. ꯏꯆꯦꯗꯤ ꯉꯥꯖꯥꯎꯗꯒꯤ ꯉꯥ ꯃꯆꯥꯅ ꯍꯦꯟꯅ ꯄꯥꯝꯃꯤ. ꯂꯣꯏꯁꯤꯜꯂꯣ, ꯂꯣꯏꯁꯤꯜꯂꯣ. ꯉꯁꯤꯗꯤ ꯏꯆꯦꯁꯨ ꯅꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯗꯧꯅꯤ." ꯂꯩꯃꯇꯣꯟ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ: "ꯃꯃꯥꯏꯁꯤ ꯀꯌꯥꯝꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ. ꯑꯩꯅ ꯆꯠꯁꯤꯁꯨ ꯍꯥꯏꯗꯅ ꯃꯥꯅ ꯆꯥꯈ꯭ꯔꯗꯕꯅꯤ ꯀꯥꯏꯅ." "ꯂꯩꯃꯇꯣꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯩꯒꯗꯣ ꯂꯣꯏꯅ ꯃꯨꯠꯂꯦꯅꯦ. ꯏꯆꯦꯗꯤ ꯅꯪ ꯏꯟꯁꯥꯡ ꯃꯅꯝꯁꯤ ꯇꯥꯕꯗ ꯆꯥꯛ ꯂꯥꯝꯕꯅꯕꯨ ꯌꯥꯗ꯭ꯔꯦ." ꯂꯩꯃꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ: "ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯏꯆꯦ, ꯑꯗꯨꯒ ꯆꯥꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯁꯤꯡꯗꯨꯃꯨꯛ ꯁꯦꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ꯫ "ꯏꯆꯜ, ꯏꯃꯥꯗꯤ ꯎꯗꯦ. ꯏꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ?" "ꯏꯃꯥꯅꯕꯨ ꯀꯔꯥꯏ ꯆꯠꯀꯅꯤ ꯍꯥꯏꯒꯦ? ꯆꯥꯀꯣꯏ ꯆꯥꯕ ꯆꯠꯂꯝꯃꯅꯤ ꯇꯥꯆꯧ. ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯦꯟꯗꯤ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ." "ꯏꯆꯜ, ꯇꯥꯆꯧꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯔꯤꯕꯅꯤ. ꯏꯃꯥꯅ ꯂꯧꯗꯦꯅꯦ." "ꯇꯥꯆꯧ, ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯣꯠꯂꯤꯅ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯄꯨꯟꯗꯨꯅ ꯊꯝꯃꯁꯤꯔꯥ?" "ꯏꯆꯜ, ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅꯤꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯅꯤ. ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯃꯥꯁꯤꯕꯨ ꯀꯔꯤ ꯃꯃꯥꯅꯣ ꯈꯪꯗꯦꯕ. ꯃꯥꯒꯤ ꯆꯥꯅꯤꯡꯕꯗꯣ ꯇꯥꯆꯧꯗꯔ ꯑꯩꯉꯣꯟꯗꯔ ꯍꯥꯏꯔꯁꯨ ꯌꯥꯏ.
ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯆꯜ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯐꯖꯅ ꯑꯃꯨꯛ ꯊꯥꯏꯁꯤ ꯂꯥꯎ ꯂꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯂꯦꯝꯕꯤꯇꯣꯟ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯇꯥꯆꯧ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯗꯤ ꯐꯔꯕꯅꯤ ꯊꯧꯕ ꯏꯉꯛꯉꯛꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ꯭ꯔꯅꯤ ꯏꯆꯜ ꯇꯥꯗꯦ ꯇꯥꯔꯝꯃꯗꯤ ꯅꯍꯥꯟ ꯏꯅꯕ ꯄꯨꯔꯛꯑꯅꯤ ꯏꯃꯥ ꯐꯪꯉꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯆꯥꯛꯀꯣꯏ ꯆꯥꯕꯒ ꯃꯤꯋꯥ ꯉꯥꯡꯅꯕꯒ ꯇꯧꯗꯨꯅ ꯂꯩꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯅ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯦ ꯑꯩꯁꯤ ꯋꯥꯔꯕꯅꯤꯀꯣ ꯇꯥꯆꯧ ꯊꯧꯕ ꯅꯣꯛꯇꯨꯅ ꯏꯆꯜ ꯋꯥꯔꯦ ꯍꯥꯏꯕ ꯏꯕꯨꯡꯁꯨ ꯈꯪꯉꯤꯗ ꯈꯪꯂꯒ ꯀꯔꯤꯒꯤ ꯏꯅꯝ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯕ ꯌꯥꯝ ꯊꯨꯅ ꯏꯅꯝ ꯄꯨꯁꯤꯜꯂꯛꯎ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯥꯟꯅ ꯂꯨꯍꯣꯡꯖꯈꯤꯅꯤ ꯚꯥꯞ ꯇꯥꯖꯧꯀꯣ ꯇꯥꯆꯧ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯆꯩ ꯆꯥꯔꯦꯗꯅ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯁꯨ ꯂꯩ ꯃꯇꯣꯟ ꯍꯣꯏꯗ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯗꯨꯅ ꯊꯥꯔꯣ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ ꯊꯥꯔꯣꯅ ꯏꯆꯦ ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯂꯒꯦ ꯏꯆꯦꯁꯤ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯏꯆꯦꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦꯍꯦ ꯊꯥꯔꯣ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯔꯨꯕ ꯑꯣꯏꯔꯤꯅꯤ ꯃꯤꯅ ꯄꯤꯖꯅꯤꯡꯉꯤꯁꯨ ꯈꯪꯗꯦ ꯄꯤꯖꯅꯤꯡꯗꯦꯁꯨ ꯈꯪꯗꯦ ꯃꯃꯥꯏꯗꯤ ꯏꯀꯥꯏ ꯐꯖꯅ ꯈꯪꯗꯕ ꯖꯥꯠꯅꯤ ꯊꯥꯔꯣꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯊꯥꯔꯣ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯊꯥꯔꯣ ꯅꯣꯛꯂꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕ ꯖꯥꯠꯅꯤ ꯑꯗꯣ ꯏꯆꯦ ꯃꯈꯥꯒꯤ ꯃꯦꯝꯆꯧꯕꯤꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯀꯩꯅꯣ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯒꯤ ꯃꯦꯝꯆꯧꯕꯤꯗꯣ ꯅꯨꯄꯥꯒ ꯀꯣꯏꯔ ꯃꯥꯜꯂꯦ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯀꯥꯁꯦ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯍꯜꯂꯛꯃꯤꯟꯅꯩ ꯍꯥꯏꯌꯦ ꯃꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯅꯨꯄꯥ ꯀꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯁꯨꯝꯅ ꯊꯥꯔꯣꯒ ꯇꯣꯝꯕꯤꯔꯩꯒꯗꯨ ꯈꯨꯜ ꯄꯨꯝꯕꯒꯤ ꯃꯤꯋꯥ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯤ ꯁꯣꯝꯗꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯐꯤ ꯁꯥꯅꯕ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯇꯥ ꯊꯥꯗꯣꯏꯗꯨ ꯂꯥꯛꯂꯝꯃꯤ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟ ꯍꯔꯥꯎꯅ ꯊꯥꯗꯣꯏꯕꯨ ꯀꯧꯔꯝꯃꯤ ꯏꯇꯥ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯕꯛ ꯐꯈ꯭ꯔꯦ ꯉꯦꯛꯇ ꯐꯥꯎ ꯂꯦꯝꯅ ꯂꯩꯇꯦꯃꯤ ꯀꯔꯥꯏꯗꯒꯤ ꯊꯕꯛ ꯐꯕꯅꯣ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯟꯕꯗꯣ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯐꯤ ꯁꯥꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯅꯪ ꯂꯥꯛꯄꯕꯨ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ ꯍꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯥꯏꯗꯣ ꯗꯥꯃꯥꯟꯖ ꯊꯦꯡꯅꯩꯌꯦ ꯗꯥꯃꯥꯟꯖꯅ ꯍꯌꯦꯡꯁꯦ ꯉꯥꯏꯍꯥꯛ ꯎꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯇꯥꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯗꯥꯃꯥꯟꯖꯗꯤ ꯏꯇꯥꯗꯤ ꯀꯔꯥꯏꯗ ꯊꯦꯡꯅꯔꯤꯕ ꯉꯁꯥꯏ ꯏꯅꯦ ꯇꯣꯟꯍꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯟꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯑꯗꯨ ꯏꯇꯥ ꯗꯥꯃꯥꯟꯖꯅꯗꯤ ꯏꯇꯥ ꯅꯪꯁꯦ ꯃꯅꯥꯛꯇ ꯊꯝꯅꯤꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯇꯥ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯏꯇꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯩꯔꯤ ꯀꯃꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯍꯣꯡꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯨꯍꯣꯡꯈꯤꯕꯗ ꯌꯨꯝ ꯑꯁꯤꯗꯤ ꯌꯨꯝ ꯑꯣꯏꯍꯧꯔꯔꯣꯏ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯇꯥ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯣ ꯅꯣꯏ ꯏꯃꯥꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯤ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯕ ꯌꯥꯔꯕꯅꯤ ꯈꯪꯗꯦ ꯏꯇꯥ ꯇꯥꯆꯧꯒ ꯑꯩꯒꯅꯁꯨ ꯏꯃꯥꯗ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯧ ꯇꯧꯏ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯊꯧꯕꯗꯨ ꯊꯕꯛ ꯃꯐꯝꯗꯅꯤ ꯊꯧꯕꯒꯤ ꯃꯇꯥꯎ ꯀꯣꯏꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯅꯪꯅ ꯀꯣꯌꯦꯠꯀ ꯌꯦꯠꯂꯒ ꯑꯩꯅ ꯆꯩꯁꯟꯒ ꯄꯥꯏꯔꯒ ꯆꯠꯇꯣꯏꯁꯤꯕꯣ ꯏꯇꯥꯎ ꯅꯪꯁꯨ ꯃꯍꯧꯔꯛꯂꯕ꯭ꯔꯥ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯏꯆꯜꯅ ꯅꯨꯄꯤ ꯊꯤꯔꯣꯅ ꯑꯃꯨꯛꯇꯕ ꯂꯣꯏꯔꯦ ꯍꯥꯏꯕꯨ ꯍꯩꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩ ꯐꯥꯎ ꯏꯆꯥꯅꯤ ꯁꯨꯔꯤ ꯏꯇꯥꯎ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯐꯔꯕꯅꯤ ꯏꯆꯜ ꯂꯦꯝꯕꯤꯇꯣꯟꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯏꯆꯜ ꯋꯥꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯅ ꯂꯧꯔꯨꯗꯣꯏꯁꯤꯕꯣ ꯊꯕꯛ ꯁꯨꯔꯤꯉꯩ ꯁꯦꯜ ꯇꯥꯜꯂꯤꯉꯩ ꯅꯨꯄꯤꯁꯨ ꯑꯝꯇ ꯈꯪꯅꯍꯧꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯅꯪ ꯈꯪꯅꯕ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯊꯕꯛ ꯂꯥꯛꯄꯗꯨꯗ ꯅꯨꯃꯤꯠ ꯄꯨꯝꯇꯥ ꯇꯥꯔꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯒ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯗꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯊꯥꯖ ꯊꯧꯕꯒ ꯄꯣꯏꯔꯩꯒꯗꯤ ꯌꯦꯡꯗꯨꯅ ꯏꯁꯤꯡꯁꯦ ꯁꯤꯗ ꯑꯣꯏꯅ ꯊꯝꯖꯔꯝꯃꯒꯦ ꯊꯥꯖꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯧꯕꯒ ꯄꯣꯏꯔꯩꯒꯗꯣ ꯊꯥꯖꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ ꯊꯧꯕꯗꯤ ꯊꯥꯖꯒꯤ ꯏꯪ ꯂꯥꯎꯅ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯉꯥꯎꯈꯤꯔꯝꯃꯤ ꯊꯧꯕ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇ ꯊꯥꯖꯗ ꯌꯦꯡꯂꯝꯃꯤ ꯊꯥꯖꯁꯨ ꯊꯧꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯏꯁꯤꯡꯗꯨ ꯊꯅꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯣꯏꯔꯩ ꯊꯥꯖꯅ ꯆꯠꯈꯤꯕꯗꯤ ꯌꯦꯡꯗꯨꯅ ꯕꯥ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯄꯨꯔꯥ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯤ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯊꯧꯕꯅ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎ ꯃꯈꯩ ꯆꯠꯈ꯭ꯔꯤꯕ ꯊꯥꯖꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯄꯣꯏꯔꯩ ꯃꯈꯨꯠꯇꯨꯅ ꯊꯧꯕꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯍꯥꯏꯗꯨꯅ ꯏꯇꯥꯎ ꯊꯧꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯤꯗꯤ
ꯑꯩꯒꯤ ꯇꯧ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯔꯦꯝꯕꯤ ꯃꯥꯟꯕꯤ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯌꯦꯅꯤꯡꯊ ꯂꯥꯛꯄ ꯃꯥꯜꯂꯤꯗ꯫ ꯊꯧꯕ ꯃꯇꯥꯡꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯊꯥꯖꯃꯥꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯊꯧꯕ ꯍꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯊꯥꯖꯃꯥꯅꯁꯨ ꯊꯧꯕꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯣ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯍꯜꯂꯛꯇꯦꯕ꯫ ꯐꯅꯁꯨ ꯉꯥꯡꯕꯅꯤ, ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ꯫ ꯃꯤꯒꯤ ꯃꯃꯥꯅ ꯃꯆꯥ ꯃꯁꯨ ꯁꯦꯟꯅꯗ ꯂꯩꯌꯦꯕ, ꯑꯩꯈꯣꯏꯒꯤꯅ ꯃꯆꯥ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯦꯟꯅꯔꯛ ꯂꯩꯔꯦ꯫ ꯂꯦꯝꯕꯤꯇꯣꯟꯗꯣ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯦ? ꯂꯦꯝꯕꯤꯇꯣꯟ ꯁꯥꯎꯔꯞ ꯊꯧꯅ, ꯑꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ, ꯁꯧꯒ꯭ꯔꯤ꯫ ꯇꯣꯝꯕꯤꯔꯩ ꯍꯥꯏꯐꯦꯠ ꯁꯨꯒꯠꯇꯨꯅ, ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯍꯥꯏꯕ? ꯁꯧꯒ꯭ꯔꯤꯗꯤ ꯀꯅꯥꯅ ꯆꯥꯗꯣꯏꯕ? ꯁꯤꯗꯅꯦ ꯑꯩꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯔꯤꯕꯁꯦ꯫ ꯏꯃꯥ, ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯒꯅꯨ꯫ ꯅꯁꯥꯒꯤ ꯐꯤꯕꯝꯗꯣ ꯈꯔ ꯌꯦꯡꯉꯨ, ꯅꯁꯥꯅ ꯁꯥꯃꯨꯁꯨ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯍꯩ, ꯑꯍꯜ ꯂꯃꯟ ꯌꯥꯝ ꯁꯥꯒꯅꯨ, ꯁꯤꯗꯧ ꯄꯨꯟꯁꯤꯅꯦ, ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯁꯤꯔꯕ ꯀꯥꯟꯗ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯍꯜ ꯂꯃꯟ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯀꯥ ꯑꯃ ꯍꯦꯜꯂꯤ꯫ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯕ ꯉꯝꯗ꯭ꯔꯒꯅ ꯅꯌꯨꯝꯗ ꯀꯣꯛ ꯄꯥꯟꯈ꯭ꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯗ꯭ꯔꯦꯗꯅ꯫ ꯊꯧꯕ ꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯦ? ꯁꯧꯒ꯭ꯔꯤ ꯑꯃꯒ ꯄꯥꯛꯅꯝ ꯑꯃꯒ ꯇꯧꯔꯒꯦ ꯇꯥꯆꯧ꯫ ꯇꯣꯝꯕꯤꯔꯩꯅ, ꯑꯆꯧꯕ, ꯏꯃꯥꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡꯗꯦ, ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯂꯥꯕ ꯐꯖꯕ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯊꯣꯡꯁꯤ꯫ ꯏꯃꯥ, ꯃꯗꯨꯒꯤ ꯌꯦꯟ ꯂꯥꯕ ꯐꯖꯕꯗꯨꯗꯤ ꯈꯨꯔꯥꯃꯩ ꯄꯥꯛꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅ ꯆꯥꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯅꯗꯤ ꯁꯣꯝꯗ ꯃꯗꯨꯒꯤ ꯌꯦꯟ ꯂꯥꯕ ꯐꯖꯕꯗꯣ ꯃꯍꯤ ꯀꯪꯂꯞ ꯇꯧꯔꯒ ꯍꯥꯎꯅ ꯆꯥꯒꯦ ꯇꯧꯔꯒ꯫ ꯂꯦꯝꯕꯤꯇꯣꯟꯅ, ꯏꯃꯥ, ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯆꯥꯕꯗ ꯈꯜꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯍꯩ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯍꯜ ꯂꯃꯟ ꯏꯁꯥ ꯁꯥꯔꯗꯅ ꯅꯨꯡꯁꯤꯗꯕꯅ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥ ꯌꯦꯟ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ꯫ ꯅꯪ ꯈꯨꯔꯥꯃꯩ ꯄꯥꯛꯇꯣ ꯏꯃꯥ ꯁꯥꯎꯗꯅꯕ ꯍꯥꯏꯅꯔꯒꯦ, ꯌꯦꯟꯗꯣ ꯊꯣꯡꯗꯣꯛꯑꯁꯤ꯫ ꯊꯧꯕꯁꯨ ꯃꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯊꯧꯕ ꯃꯆꯜꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯁꯤꯡ ꯈꯔ ꯊꯥꯡꯒꯠꯂꯨ, ꯇꯥꯆꯧ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟꯗꯣ ꯑꯃꯨꯛꯇ ꯐꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯌꯦꯡꯒꯣꯟꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯌꯦꯟ ꯊꯣꯡꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯟ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯤ꯫ ꯇꯣꯝꯕꯤꯔꯩꯗꯨ ꯆꯍꯤꯗꯕꯨ ꯑꯍꯜ ꯑꯣꯏꯖꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯆꯥꯕꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯃꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯏ꯫ ꯇꯣꯝꯕꯤꯔꯩ ꯌꯦꯟ ꯊꯣꯡꯕꯗꯨ ꯉꯥꯛꯇ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯊꯧꯕꯗ ꯌꯦꯡꯗꯨꯅ, ꯑꯆꯧꯕ, ꯃꯈꯣꯡꯗꯣ ꯏꯃꯥꯗ ꯑꯝꯇ ꯄꯤꯔꯧꯁꯦ, ꯏꯃꯥ ꯃꯈꯣꯡꯗꯣ ꯑꯝꯇ ꯆꯤꯛꯀꯦ꯫ ꯊꯧꯕꯁꯨ ꯌꯦꯟ ꯃꯈꯣꯡꯗꯨꯃ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ, ꯁꯤꯕꯨ ꯑꯍꯟꯅꯦꯒꯤ, ꯃꯤ ꯈ꯭ꯋꯥꯏ ꯑꯍꯟꯗꯤ ꯁꯥ ꯌꯦꯟ ꯆꯥꯗꯤ, ꯑꯩꯈꯣꯏꯒꯤꯅ ꯑꯍꯜ ꯑꯣꯏꯔꯒ ꯁꯨꯝ ꯆꯥꯈꯠꯂꯛꯏ, ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯍꯩ, ꯇꯨꯃꯤꯟꯅ ꯆꯥꯎ, ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨꯀꯣ ꯅꯪ꯫ ꯃꯁꯤ ꯅꯪ ꯑꯃ ꯏꯃꯥ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏ꯫ ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯉꯥꯡꯅꯤꯡꯉꯛꯄ꯫ ꯌꯥꯔꯦꯕ, ꯆꯥꯛꯁꯤꯗꯨ ꯐꯖꯅ ꯆꯥꯁꯤ꯫ ꯊꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯧꯕꯒ ꯊꯥꯖꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯖꯒ ꯊꯧꯕꯒꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯊꯧꯕꯅ ꯊꯥꯖꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯕꯨꯡ ꯍꯜꯂꯛꯇꯕꯗꯨꯗ ꯃꯉꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯃꯕꯨꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡꯒ ꯊꯥꯖꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, ꯇꯥꯆꯧ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯊꯧꯕꯗꯨ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ, ꯃꯥꯁꯦ ꯅꯪꯒꯤ ꯅꯅꯝꯃ ꯑꯣꯏꯍꯜꯂꯒꯦꯅ ꯇꯥꯆꯧꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯕ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯦꯡꯕꯔꯣ ꯇꯥꯆꯧ? ꯌꯥꯝ ꯍꯔꯥꯎꯏ, ꯏꯅꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯅ ꯊꯥꯖꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯊꯧꯕꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯗꯨꯗ ꯏꯟꯅꯔꯛꯏ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯕꯤꯕꯒ ꯅꯠꯇꯦ, ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯏꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯇꯣꯝꯕꯤꯔꯩ ꯌꯥꯝ ꯇꯟꯅ, ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯍꯧꯔꯤ, ꯏꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯕ, ꯃꯁꯛꯀꯗꯣ ꯈꯨꯐꯖꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯀꯥꯟꯁꯤꯗ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯗꯤ? ꯆꯠꯂꯣ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ꯫ ꯏꯅꯝꯃꯗꯣ ꯍꯥꯟꯅ ꯃꯁꯛ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ, ꯑꯗꯨꯒ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯗꯦ, ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯒꯤ ꯌꯨꯝꯗ ꯑꯍꯜ ꯑꯍꯨꯝ ꯊꯥꯗꯨꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯍꯜꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯕꯗꯒꯤ ꯉꯟꯅ ꯊꯤꯜꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯂꯨꯍꯣꯡꯕ ꯊꯨꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯁꯣꯝꯗ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯗꯨ ꯐꯥꯎꯕ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯆꯥꯀꯣꯏ ꯁꯥꯗꯨꯅ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯗꯨ ꯑꯁꯝꯕꯤꯒ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯇꯣꯟꯗꯨ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯊꯕꯛꯅ ꯃꯩ ꯌꯥꯎꯔꯀꯥꯟꯁꯤꯗ ꯏꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯦꯕ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯑꯩꯁꯤ ꯅꯃꯥꯅꯤꯅꯦ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯉꯥꯡꯂꯛꯀꯅꯨ ꯑꯁꯟꯕꯤꯅ ꯑꯗꯨꯅꯤꯅꯦ ꯅꯃꯥꯗꯕꯨ ꯑꯁꯨꯝꯅ ꯀꯅꯥꯅ ꯍꯥꯏꯅꯕꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯊꯥꯏꯅ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯤꯟꯊꯛꯇꯒ ꯆꯤꯟ ꯈꯨꯝꯖꯔꯛꯇꯦ ꯇꯣꯝꯕꯤꯔꯩꯁꯨ ꯈꯨꯝꯖꯔꯛꯇꯦ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯤꯠꯅ ꯍꯦꯜꯂꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤꯀꯣ ꯑꯣ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯂꯦꯝꯕꯤꯇꯣꯟꯁꯨ ꯀꯥꯟꯅꯔꯣꯏ ꯈꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯒ ꯑꯁꯥꯡꯕꯤꯒꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯋꯥ ꯉꯥꯡꯅꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯊꯧꯕꯒ ꯊꯥꯖꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯃꯃꯧ ꯂꯥꯛꯂꯕ ꯐꯥꯎꯕ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤꯇꯣꯟ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ ꯏꯅꯝꯃ ꯏꯟꯁꯥꯡ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯝꯃꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤ ꯇꯥꯕꯗ ꯆꯥꯛ ꯈꯪꯂꯥꯞ ꯂꯥꯝꯃꯤ ꯑꯗꯣ ꯏꯅꯝꯃ ꯀꯩꯀꯩ ꯇꯧꯔꯧꯒꯦ ꯌꯥꯔꯦꯗ ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯕꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯎꯗꯦ ꯆꯥꯛ ꯊꯤꯔꯒꯦ ꯇꯧꯕꯅꯤ 이나마 이코이 마디 자코이 사부 살라마니 마디 눅티기 스마이 숨 tꯧꯖ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯑꯁꯤ ꯂꯦꯝꯕꯤꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯆꯥꯛ ꯊꯤꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯌꯥꯎꯔꯝꯗꯦ ꯊꯧꯕ ꯅꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯎꯇꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯈꯨꯕꯤꯒ ꯂꯣꯏ ꯆꯤꯛꯈꯥꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕꯩꯔ ꯈꯪꯗꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯑꯩꯈꯣꯏ ꯇꯥꯁꯧꯁꯤ ꯃꯆꯜ ꯑꯩꯅ ꯊꯣꯡꯕꯗꯗꯤ ꯅꯣꯡꯇ ꯍꯥꯎꯏ ꯍꯥꯏꯕꯤꯗꯦ ꯏꯅꯝꯃꯅ ꯊꯣꯡꯕꯗꯗꯤ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏ ꯊꯧꯕꯅ ꯂꯛꯅꯔꯦ ꯅꯪꯅ ꯊꯣꯡꯕꯗꯗꯤ ꯍꯥꯎꯁꯨ ꯍꯥꯎꯇꯦ ꯅꯅꯝꯃꯅ ꯊꯣꯡꯕꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯍꯥꯎꯕ ꯂꯦꯝꯕꯤꯇꯣꯟ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ ꯑꯩꯅ ꯊꯣꯡꯕ ꯍꯥꯎꯇꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯈꯩ ꯏꯅꯝꯃꯗ ꯑꯗꯨꯝ ꯊꯣꯡꯍꯜꯂꯨ ꯊꯧꯕ ꯅꯣꯛꯇꯨꯅ ꯇꯁꯧꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯟꯅ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯅꯅꯝꯃꯅ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯍꯥꯎꯏ ꯂꯦꯝꯕꯤꯇꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯔꯩ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯂꯝꯃꯤ ꯃꯦꯝꯆꯥꯅ ꯃꯃꯧ ꯅꯨꯄꯤ ꯇꯝꯐꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯧꯋꯥ ꯏꯟꯁꯥꯡꯗꯣ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯣꯡꯉꯨꯀꯣ ꯃꯅꯝ ꯈꯤꯇꯪ ꯍꯦꯛ ꯊꯥꯗꯣꯛꯂꯨꯕꯗ ꯃꯥꯒꯤ ꯇꯣꯝꯕꯤꯔꯩ ꯍꯥꯏꯕꯤꯗꯣ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯔꯩꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯍꯥꯏꯔ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯍꯣꯏ ꯏꯕꯦꯝꯃ ꯆꯥꯕꯗ ꯈꯔ ꯆꯣꯞꯄ ꯃꯌꯨꯝꯗꯒ ꯆꯥꯛ ꯆꯥꯕ ꯍꯩꯅꯗ꯭ꯔ ꯄꯣꯠꯅꯤ ꯃꯤꯅ ꯍꯥꯏꯅꯕꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯐꯥꯎ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯏ ꯍꯥꯏꯅꯦ ꯃꯣꯏ ꯃꯆꯥꯈꯩꯗꯨꯅ ꯑꯝꯇ ꯉꯥꯡꯗꯕ ꯆꯠꯂꯕ ꯃꯥꯅ ꯇꯧꯔꯤꯗꯣ ꯉꯥꯡꯂꯕꯁꯨ ꯂꯧꯗ꯭ꯔꯕ ꯖꯥꯠꯅꯤ ꯃꯥ ꯂꯩꯗꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯂꯩꯀꯥꯏꯁꯦ ꯇꯝꯐꯥꯁꯨ ꯃꯅꯦꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯗꯨꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯇꯣꯟꯗꯤ ꯍꯦꯛ ꯅꯝꯂꯛꯏ ꯇꯣꯝꯕꯤꯔꯩ ꯃꯅꯥꯇꯣꯟꯗꯨ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯃꯅꯝꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯃꯅꯝ ꯇꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯅꯝꯁꯤ ꯏꯆꯦ ꯃꯦꯝꯆꯥ ꯍꯣꯏꯗꯒꯤ ꯊꯥꯗꯣꯔꯛꯄ ꯃꯅꯝ ꯃꯥꯟꯈ꯭ꯔꯦꯗ ꯑꯩ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯔꯩꯗꯨ ꯃꯦꯝꯆꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯣ ꯏꯆꯦ ꯃꯦꯝꯆꯥ ꯃꯦꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯣꯝꯕꯤꯔꯩ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯤꯗꯤ ꯇꯣꯝꯕꯤꯔꯩꯅꯤꯗꯅ ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯖꯥꯠꯅꯣ ꯏꯟꯁꯥꯡ ꯃꯅꯝ ꯁꯣꯏꯗꯅ ꯅꯝꯂꯝꯃꯅꯦꯕ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯕꯁꯤ ꯏꯆꯦ ꯀꯩꯗꯧꯕꯤꯔꯒꯦ ꯇꯨꯃꯤꯟꯅ ꯎꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯃꯦꯝꯆꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯆꯦꯁꯦ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕ ꯑꯗꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯇꯣꯝꯕꯤꯔꯩ ꯅꯣꯛꯂꯗꯨꯅ ꯏꯆꯦ ꯅꯅꯥꯎꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯦꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯣꯝꯕꯤꯔꯩ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯔꯨꯕ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯔꯁꯤ ꯉꯁꯤꯁꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯥꯡ ꯈꯔ ꯇꯧꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯂꯣꯀꯣ ꯍꯩꯃ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯎꯗꯕꯕꯨ ꯀꯨꯏꯔꯦꯗ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯃꯥ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯃꯥꯁꯨ ꯑꯩ ꯎꯕꯗ ꯍꯔꯥꯎꯖꯔꯅꯤ ꯃꯦꯝꯆꯥ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯃꯤꯅ ꯇꯥꯜꯂꯁꯤ ꯐꯥꯎꯕ ꯆꯠꯂꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ
ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯟꯖꯥꯎꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯏ ꯂꯥꯛꯏꯗꯅ ꯆꯪꯉꯛꯎ ꯆꯪꯉꯛꯎ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯅꯍꯥ ꯁꯨꯝ ꯑꯣꯏꯊꯣꯔꯛꯑꯦꯅꯦ꯫ ꯇꯣꯝꯕꯤꯔꯩ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯟꯗꯣꯝꯆꯥꯅ ꯅꯍꯥ ꯑꯣꯏꯔꯒ ꯁꯨꯝ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯟꯕ ꯑꯍꯥꯎꯕꯗ ꯆꯥꯕꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨ ꯊꯣꯏꯕꯤ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯤ ꯏꯟꯗꯣꯝꯆꯥ ꯅꯌꯥ ꯅꯨꯄꯥꯅꯤ꯫ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏꯗꯤ ꯊꯤꯔꯁꯨ ꯈꯔ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯎꯌꯥꯜꯃꯟꯅꯤꯕꯨ ꯃꯥꯟꯁꯤꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯆꯥꯅꯦ ꯇꯧꯔꯤꯁꯤꯁꯨ ꯃꯅꯝ ꯏꯇꯩ ꯇꯩꯔꯗꯅ ꯑꯉꯥꯡꯁꯤꯕꯨ ꯏꯔꯨꯖꯕꯤꯔꯛꯇꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯦꯝꯆꯥꯅ ꯇꯣꯝꯕꯤꯔꯩ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯎꯅꯔꯕꯅꯤꯅ ꯆꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯀꯩꯅꯣꯗ ꯏꯆꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯗ꯭ꯔꯤ, ꯋꯥꯔꯤꯒ ꯁꯥꯟꯅꯈꯤꯗ ꯋꯥꯠꯂꯤꯌꯦ꯫ ꯃꯦꯝꯆꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯕꯁꯨ ꯌꯥꯗ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯅ ꯏꯃꯥ ꯁꯤꯕꯨ ꯀꯩꯒꯤ ꯊꯝꯃꯝꯃꯤꯅꯣ? ꯏꯃꯥꯅ ꯊꯅꯝꯕ ꯅꯠꯇꯦꯅꯦ, ꯃꯁꯥ ꯃꯇꯣꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯠꯈꯤꯗ꯭ꯔꯕ꯫ ꯆꯥꯛ ꯆꯥꯗ꯭ꯔꯤꯈꯩ ꯉꯁꯤꯒꯤ ꯆꯠꯄꯒꯤ ꯋꯥ ꯂꯩꯇꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯐꯤꯅꯔꯣꯜꯒꯥꯗꯣ ꯍꯣꯡꯗꯣꯛꯎ ꯂꯥꯛꯑꯣ, ꯅꯅꯝꯃꯅ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯕꯤꯗꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯆꯥꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯕꯅꯤꯅ ꯆꯥꯅꯕ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯆꯪꯂꯛꯏ꯫ ꯁꯤꯅ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝꯂ ꯇꯝꯐꯥ? ꯏꯟꯗꯣꯝꯆꯥꯒꯤ ꯆꯥꯛꯁꯦ ꯌꯥꯝꯗꯦ꯫ ꯏꯟꯗꯣꯝꯆꯥꯗꯤ ꯆꯥꯛꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯆꯥꯏꯌꯦ, ꯏꯟꯁꯥꯡꯁꯤꯁꯨ ꯌꯥꯝꯗꯦ, ꯏꯟꯁꯥꯡ ꯈꯔꯒ ꯆꯥꯛ ꯈꯔꯒ ꯍꯥꯞꯄꯛꯎ꯫ ꯇꯝꯐꯥꯁꯨ ꯇꯣꯝꯕꯤꯔꯩ ꯃꯁꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯍꯥꯞꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯒꯤꯠ ꯒꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯃꯈꯣꯏ ꯑꯇꯩꯗꯤ ꯇꯣꯝꯕꯤꯔꯩꯒꯤ ꯈꯨꯠꯆꯥꯗꯨ ꯎꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯆꯥꯛꯇꯨ ꯀꯨꯏꯍꯧꯗꯦ ꯆꯥꯈꯤꯕ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯆꯥꯛ ꯌꯥꯎꯗ꯭ꯔꯕꯗ ꯑꯇꯩ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯈꯝꯗꯨꯗꯤ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯌꯥꯎꯔꯤꯕꯗꯨ ꯇꯣꯝꯕꯤꯔꯩꯅ ꯎꯔꯗꯨꯅ ꯊꯣꯏꯕꯤꯌꯥ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯦꯝꯒꯗꯕ ꯃꯥꯜꯂꯤ, ꯏꯟꯗꯣꯝꯆꯥꯗ ꯈꯔ ꯍꯥꯞꯄꯛꯎ, ꯏꯟꯁꯥꯡꯗꯨꯁꯨ ꯈꯔ ꯍꯥꯞꯄꯛꯎꯁꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯉꯣꯟꯗꯒꯤ ꯆꯥꯛꯀ ꯏꯟꯁꯥꯡꯒꯗꯣ ꯈꯔ ꯍꯥꯞꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯞꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ, ꯏꯃꯧ ꯇꯝꯐꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯍꯧꯒꯠꯂꯝꯃꯒꯦ, ꯏꯟꯗꯣꯝꯆꯥꯁꯦ ꯃꯔꯨꯞꯀꯤ ꯁꯦꯜꯁꯨ ꯄꯤꯔꯨꯒꯗꯕꯅꯤ꯫ ꯍꯣꯏ ꯍꯧꯒꯠꯄꯤꯔꯣ ꯏꯟꯗꯣꯝꯆꯥ꯫ ꯇꯣꯝꯕꯤꯔꯩꯗꯣ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯆꯥꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ, ꯑꯩꯒ ꯆꯥꯛꯄꯨ ꯑꯝꯇ ꯊꯜꯂꯛꯇ꯭ꯔꯦꯕ꯫ ꯃꯦꯝꯆꯥ ꯁꯥꯎꯅ ꯃꯁꯤꯒꯤ ꯇꯣꯝꯕꯤꯔꯩ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯆꯥꯕꯗꯤ ꯌꯥꯝ ꯆꯣꯞꯄꯅꯤ, ꯃꯃꯥꯏꯁꯤꯁꯨ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯅꯤ꯫ ꯃꯧ ꯆꯐꯨꯗ ꯆꯥꯛ ꯏꯟꯁꯥꯡꯒ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ? ꯅꯆꯜꯁꯦ ꯆꯥꯛ ꯃꯕꯨꯛ ꯊꯟꯗ꯭ꯔꯤ ꯍꯥꯏꯔꯤꯅꯦ꯫ ꯂꯩꯍꯧꯗ꯭ꯔꯦ ꯏꯃꯥ, ꯂꯩꯍꯧꯗ꯭ꯔꯗꯤ ꯌꯥꯔꯦ, ꯏꯃꯥꯒꯤ ꯆꯥꯛ ꯈꯔꯁꯦ ꯍꯥꯞꯄꯤꯔꯛꯀꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯆꯥꯗ ꯆꯥꯛ ꯑꯗꯣ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯐꯥ ꯊꯥꯖꯕꯨ ꯎꯕꯗ ꯊꯥꯖ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯕꯅꯤ꯫ ꯏꯆꯦꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏ ꯏꯆꯦꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯗꯨ ꯊꯥꯖ ꯅꯠꯇꯦ ꯅꯣꯏꯕꯨ ꯌꯨꯝꯗ ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯀꯤ ꯆꯥꯛ ꯑꯝꯇ ꯍꯥꯞꯇ꯭ꯔꯕ꯭ꯔꯣ? ꯍꯥꯞꯄꯤ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯂꯥꯛꯏ꯫ ꯇꯝꯐꯥꯅ ꯉꯁꯥꯏ ꯊꯣꯛꯈꯤ ꯃꯌꯥꯝꯗꯨ ꯊꯥꯖꯗ ꯇꯝꯂꯝꯃꯤ꯫ ꯏꯆꯜꯗꯣ ꯆꯥꯛꯀ ꯃꯕꯨꯛ ꯊꯟꯅ ꯆꯥꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯁꯥꯎꯅꯔꯕꯅꯤ꯫ ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯣ ꯅꯈꯣꯏꯅ ꯈꯔ ꯍꯥꯏꯌꯨ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯝꯇ ꯊꯣꯡꯕ ꯌꯥꯗꯦ, ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯏꯟꯗꯣꯝꯆꯥꯅ ꯇꯧꯔꯤꯕꯁꯦ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯊꯥꯖꯗꯣ ꯇꯝꯐꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯏꯆꯦ ꯁꯥꯎꯕꯤꯅꯨ, ꯏꯃꯥꯗ ꯑꯁꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯒꯦ꯫ ꯍꯣꯏ ꯈꯔ ꯍꯥꯏꯌꯨ, ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯏꯁꯤꯡꯗꯨ ꯁꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯇꯝꯐꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ ꯊꯧꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯅꯨꯄꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯧꯗꯦ꯫ ꯅꯨꯄꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯤ ꯂꯣꯏꯅ ꯁꯥꯎꯅꯔꯛꯂꯅꯤ, ꯑꯗꯨꯅ ꯏꯃꯥꯗ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗ ꯇꯣꯝꯕꯤꯔꯩꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯅꯦꯝꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯍꯜꯂꯛꯂꯤꯗꯅ, ꯅꯃꯧ ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯒ ꯁꯥꯟꯅꯗꯧꯔꯤꯕꯕꯣ? ꯏꯃꯥ ꯃꯤꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯃꯧ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯏꯃꯥ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕꯤꯔꯣ, ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯕꯤꯔꯅꯨ꯫ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯣ ꯅꯃꯧꯗ ꯍꯥꯏꯕꯤꯌꯨ, ꯅꯃꯧ ꯊꯣꯡꯒꯦ꯫ ꯇꯣꯝꯕꯤꯔꯩ ꯈꯔ ꯁꯥꯎꯅ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏ ꯏꯅꯦꯝꯄꯣꯛ ꯁꯥꯕ ꯍꯧꯔꯕ꯭ꯔꯥ? ꯍꯩ
ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯉꯥꯡ ꯅꯈꯣꯏꯅ ꯐꯩ ꯐꯠꯇꯦ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯅꯦꯝꯄꯣꯛ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯈꯨꯜꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯁꯥꯎꯅꯔꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯥꯎ ꯊꯨꯝ ꯌꯥꯝꯅ ꯆꯥꯕꯁꯨ ꯐꯠꯇꯦ ꯍꯩ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧ ꯇꯧꯗꯨꯅ ꯂꯩꯌꯣ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯗꯅꯅꯦ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯀꯅꯨ ꯀꯔꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯔꯩ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯧ ꯈꯔ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯇꯣꯝꯕꯤꯔꯩꯗꯣ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯆꯦꯕꯦꯝꯃ ꯅꯣꯏꯗ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯩꯗꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯕꯗꯤ ꯏꯄꯥꯝꯗ ꯆꯠꯂꯒ ꯆꯥꯔꯦ ꯑꯗꯨꯅꯕꯨ ꯐꯔꯦ ꯃꯥꯒꯤ ꯇꯣꯝꯕꯤꯔꯩ ꯍꯥꯏꯕꯤ ꯍꯅꯨꯕꯤꯗꯣ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗꯣ ꯌꯥꯝ ꯆꯥꯜꯂꯤ ꯍꯥꯏꯌꯦ ꯈꯨꯟꯈꯥꯗ ꯊꯣꯡꯕ ꯏꯟꯁꯥꯡꯗꯨ ꯐꯥꯎꯕ ꯃꯅꯝ ꯅꯝꯃꯒ ꯊꯤꯔꯛꯑꯦ ꯍꯥꯏꯅꯕꯅꯤ ꯍꯅꯨꯕꯤ ꯃꯥꯅ ꯌꯦꯟ ꯉꯥꯅꯨ ꯊꯣꯡꯕꯒ ꯆꯥꯔꯗꯅ ꯃꯥꯅꯗꯤ ꯂꯦꯝꯖꯔꯦ ꯀꯥꯏꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯗꯨꯁꯨ ꯑꯉꯛꯄꯅꯤ ꯃꯃꯥꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯒꯦꯗꯤ ꯍꯥꯏꯗꯦ ꯃꯥ ꯂꯩꯗꯅ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯦꯕ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯩꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯂꯤꯔꯛꯑꯣ ꯇꯥꯁꯤ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦ ꯅꯣꯏꯅ ꯇꯩꯅꯅꯦ ꯂꯨ ꯊꯨꯝꯕꯗ ꯉꯀ꯭ꯔꯥ ꯐꯖꯕ ꯑꯃ ꯐꯥꯔꯛꯑꯦ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯣꯏꯗꯅ ꯍꯥꯏꯕ ꯑꯩꯅ ꯌꯥꯏꯔꯒ ꯑꯣꯏꯅ ꯆꯥꯁꯤ ꯇꯣꯝꯕꯤꯔꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯇꯩꯅ ꯌꯥꯗꯗꯅ ꯊꯣꯡꯂꯦ ꯑꯗꯨꯒꯗꯤ ꯊꯣꯡꯕ ꯂꯣꯏꯔꯛꯄꯒꯤꯗꯨꯗ ꯇꯣꯝꯕꯤꯔꯩꯗꯣ ꯄꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦꯍꯣꯏꯗꯤ ꯑꯝꯇ ꯆꯥꯍꯧꯗ꯭ꯔꯕ ꯍꯥꯏꯔꯤꯁꯤꯕꯣ ꯆꯥꯍꯧꯗ꯭ꯔꯦ ꯅꯈꯣꯏꯅ ꯇꯩꯕꯨꯗꯤ ꯎꯌꯥꯟ ꯀꯣꯠꯂꯒ ꯆꯥꯍꯧꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯈꯣꯏꯅ ꯇꯩꯅꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯁꯦ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦꯗꯅ ꯃꯥꯒꯤ ꯇꯣꯝꯕꯤꯔꯩꯗꯣ ꯍꯤꯡꯆꯥꯕꯤꯁꯨ ꯆꯪꯉꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯃꯤ ꯀꯤꯕꯨ ꯀꯤꯔꯤꯗꯩꯁꯦ ꯃꯧꯁꯤꯡꯗꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯉꯥꯖꯥꯎ ꯑꯃꯁꯨ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯊꯥꯖ ꯃꯆꯜ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯉꯥ ꯑꯃ ꯂꯩꯔꯒ ꯂꯥꯛꯏꯕꯗꯤ ꯏꯅꯝꯃ ꯏꯃꯥ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯖꯕꯤ ꯆꯥꯛꯈꯣꯏ ꯆꯥꯕꯤꯗꯣ ꯉꯁꯤꯗꯤ ꯄꯦꯟꯅ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯉꯥꯖꯥꯎꯁꯦ ꯍꯦꯛꯇ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨ ꯏꯅꯝꯃ ꯏꯃꯥꯗꯤ ꯎꯗꯦ ꯆꯥꯛꯈꯣꯏ ꯆꯥꯕ ꯑꯃ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯏꯅꯦ ꯁꯥꯈꯤ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯅꯐꯤꯅꯔꯣꯒꯗꯣ ꯍꯣꯡꯗꯣꯛꯑ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯒ ꯊꯥꯖꯒꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯇꯣꯝꯕꯤꯔꯩꯁꯨ ꯃꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯛꯍꯧꯋꯦ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯍꯣꯏ ꯏꯃꯥ ꯅꯆꯥꯅ ꯏꯃꯥ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯑꯕꯅꯤ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯅꯨꯀꯣ ꯏꯃꯥ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯛꯑꯦ ꯍꯥꯏꯕ ꯑꯩꯗꯤ ꯁꯥꯈꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯔꯣꯏ ꯊꯣꯡꯍꯧꯋꯤ ꯑꯗꯨ ꯆꯥꯔꯨꯒꯦ ꯇꯧꯔꯒ ꯏꯃꯥ ꯅꯪꯁꯤꯗꯤ ꯇꯜꯂꯦ ꯐꯅ ꯉꯥꯡꯉꯁꯨ ꯁꯨꯛꯂꯧ ꯂꯧꯗꯕꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯅꯪꯁꯦ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗꯕ ꯖꯥꯠꯅꯤ ꯍꯥꯏ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯍꯜ ꯂꯃꯟ ꯁꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯪ ꯑꯍꯜ ꯂꯃꯟ ꯁꯥꯕꯒꯤ ꯋꯥ ꯉꯥꯡ ꯅꯠꯇꯤꯌꯦ ꯏꯃꯥ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯕꯅꯤ 이비엠마 ꯅꯪ ꯆꯠꯀꯦꯒ ꯆꯠꯈ꯭ꯔꯣ 이마 ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯄꯤꯔꯅꯨ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯇꯣꯝꯕꯤꯔꯩ ꯅꯥꯍꯦꯗꯨꯅ ꯑꯣ ꯏꯃꯥ ꯅꯆꯥ ꯋꯥꯕꯅ ꯁꯤꯗꯧꯔꯦ ꯑꯣ ꯏꯃꯥ ꯅꯆꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯧꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯧꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯥ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯩ ꯃꯥ ꯆꯟꯗꯥꯜ ꯐꯠꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯕꯨꯛꯇꯨ ꯀꯧꯗꯅ ꯍꯦꯔꯤꯕꯁꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯃꯥꯏꯕ ꯀꯧꯔꯁꯨ ꯆꯠꯂꯨ ꯍꯣꯏ ꯃꯥ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯕꯨ ꯀꯧꯔꯝꯃꯤ ꯊꯥꯖꯁꯨ ꯇꯥꯔꯗꯨꯅ ꯆꯪꯉꯛꯏ ꯃꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯦ ꯃꯣꯏ ꯇꯥꯆꯧ ꯊꯧꯕꯁꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖ ꯃꯅꯦꯝꯄꯣꯛꯇ ꯌꯦꯡꯗꯨꯅ 이마 이비엠마다 이마 나래나 파우 피기시라 삐루노 마락라가 알라마나 묵사나버니 이마 마나 삐헷빛 ngang 거 따닝데 ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯕꯁꯨ ꯑꯃꯥꯏꯕ ꯀꯧꯔꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯟꯅ ꯇꯣꯝꯕꯤꯔꯩꯒꯤ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯇꯥꯗꯥ ꯑꯩꯁꯤꯕꯨ ꯁꯤꯒꯗꯧꯔꯕ ꯖꯥꯠꯂꯥ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯅꯆꯜꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯀꯨꯏꯅ ꯄꯨꯟꯁꯤꯒꯦ ꯍꯥꯏꯔꯕꯗꯤ ꯊꯥꯎ ꯊꯨꯝ ꯌꯥꯝꯅ ꯆꯥꯕꯤꯗꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯆꯝꯕꯅ ꯑꯌꯥꯝꯕ ꯆꯥꯎ ꯑꯆꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯆꯥꯕꯗꯤ ꯍꯩꯅꯔꯣꯏꯗ ꯇꯥꯗ ꯅꯆꯜꯗꯤ
ꯆꯥꯔ ꯆꯥꯔꯒ ꯍꯤꯡꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯆ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤ ꯅꯤꯡꯂꯕꯗꯤ ꯑꯆꯝꯕꯗ ꯆꯥꯎ ꯊꯥꯎ ꯊꯨꯝ ꯆꯥꯁꯤꯜꯂꯤꯕ ꯃꯈꯩ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛꯁꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯊꯧ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯊꯧꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯁꯦ ꯇꯣꯈꯤꯅ ꯇꯧꯖꯒꯦ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯑꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯑꯃꯥꯏꯕꯅ ꯑꯆꯝꯕ ꯉꯥꯛꯇ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗ ꯃꯗꯨꯗ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯥꯖꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯧꯔꯥ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕꯗ ꯉꯥꯏꯔꯦ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯏꯃꯥ ꯆꯝꯐꯨꯠꯀ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯁꯨꯝ ꯆꯥꯔ ꯆꯥꯔꯒ ꯍꯩꯅꯔꯛꯀꯅꯤꯌꯦ ꯍꯛꯆꯥꯡ ꯁꯣꯛꯀꯗꯕ ꯆꯤꯟꯖꯥꯛꯇꯨꯗꯤ ꯆꯥꯗꯕꯅ ꯐꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯊꯥꯖꯅ ꯃꯅꯦꯝꯕꯨ ꯊꯦꯝꯂꯝꯃꯤ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯁꯤꯅꯤꯡꯗ꯭ꯔꯤꯕ ꯀꯧꯕꯅꯤꯅ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯗꯅ ꯑꯆꯝꯕ ꯆꯥꯔꯝꯃꯤ ꯊꯥꯖꯅ ꯃꯅꯦꯝꯒꯤ ꯆꯥꯅꯕ ꯉꯥꯔꯧ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯃꯛ ꯍꯥꯞꯂꯝꯃꯤ ꯑꯗꯨꯝꯅ ꯁꯨꯝ ꯆꯥꯕꯗꯒꯤ ꯇꯣꯝꯕꯤꯔꯩꯁꯨ ꯑꯆꯝꯕ ꯆꯥꯕ ꯍꯩꯅꯔꯦ ꯇꯣꯝꯕꯤꯔꯩꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯧꯋꯥ ꯑꯆꯝꯕ ꯆꯥꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯝꯃꯤꯀꯣ ꯑꯆꯝꯕ ꯆꯥꯕꯗꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯊꯥꯖꯅꯣꯛꯇꯨꯅ ꯏꯃꯥꯕꯨ ꯑꯆꯝꯕ ꯆꯥꯕ ꯍꯩꯅꯔꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯍꯩꯅꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯍꯩꯅꯔꯦ ꯑꯗꯨ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯗꯅ ꯉꯥ ꯊꯣꯡꯕ ꯆꯥꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯏꯃꯥ ꯆꯥꯔꯣꯏ ꯏꯃꯥꯒꯤꯗꯤ ꯍꯪꯒꯥꯝꯗꯣ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯕꯤꯌꯨ ꯆꯥꯅꯤꯡꯕ ꯅꯣꯏ ꯊꯣꯡꯂꯒ ꯆꯥꯎ ꯏꯃꯥ ꯊꯥꯎꯒ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯔꯩ ꯌꯥꯝꯅ ꯍꯣꯡꯂꯤ ꯍꯥꯟꯅ ꯆꯥꯛꯈꯣꯏ ꯆꯥꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯅ ꯂꯥꯛꯄꯗ ꯃꯃꯥꯅ ꯃꯔꯣꯏ ꯃꯈꯣꯡ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯏꯃꯥꯁꯦ ꯃꯔꯣꯏ ꯃꯈꯣꯡ ꯌꯥꯜꯂꯝꯂꯤꯕꯅꯤꯅꯦꯍꯦ ꯏꯃꯥꯕꯨ ꯃꯔꯣꯏ ꯃꯈꯣꯡ ꯌꯥꯟꯕ ꯍꯩꯕ꯭ꯔꯣ ꯀꯔꯤꯒꯤ ꯍꯩꯇꯅꯤ ꯂꯣꯏꯅ ꯍꯩ ꯀꯩꯅꯣ ꯊꯥꯖꯁꯨ ꯂꯦꯝꯕꯤꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤꯇꯣꯟ ꯅꯪ ꯂꯥꯛꯂꯤꯗꯅ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯏꯃꯥ ꯅꯆꯥ ꯂꯥꯛꯄꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯄꯤꯖꯗꯣꯏꯅꯣ ꯏꯆꯥ ꯂꯥꯛꯄꯕꯨ ꯀꯔꯤ ꯄꯤꯖꯅꯤꯒꯦ ꯀꯣꯕꯤ ꯆꯝꯊꯣꯡ ꯄꯤꯖꯔ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯏꯃꯥ ꯅꯆꯥ ꯂꯥꯛꯂꯒ ꯀꯣꯕꯤ ꯆꯝꯊꯣꯡ ꯄꯤꯖꯗꯣꯏꯕ ꯀꯣꯕꯤ ꯆꯝꯊꯣꯡꯗꯨꯗꯤ ꯏꯃꯥꯐꯥꯎ ꯆꯥꯔꯝꯃꯣꯏ ꯍꯥꯟꯅ ꯆꯥꯔꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯔꯦ ꯅꯪꯁꯨ ꯊꯥꯎ ꯊꯨꯝꯗꯣ ꯌꯥꯝꯅ ꯆꯥꯒꯅꯨ ꯑꯆꯝꯕ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯃꯤꯔꯣꯜ ꯉꯥꯡꯉꯤꯅ ꯊꯥꯖ ꯅꯣꯛꯂꯒ ꯂꯦꯝꯕꯤꯇꯣꯟ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯆꯥꯛꯈꯣꯏ ꯆꯥꯕꯤꯗꯨꯁꯨ ꯇꯣꯛꯑꯕꯣ ꯇꯣꯛꯑꯦ ꯏꯃꯥꯅꯦ ꯆꯥꯛꯈꯣꯏꯒ ꯆꯥꯖꯗ꯭ꯔꯦ ꯆꯝꯊꯣꯡ ꯉꯥꯛꯇ ꯆꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯏ